Hi ma'am, good morning. Kuinumi homne mari nile purumatung da moy ni gisu duty. Moy gi nongalak po school jal pase duty paru di school chating driba. Numi homne mari ni ma school le papura ba duga ko. Inga inga ma hawat ning dana chating driba nong su nung sa su sa de to je nong phi na me am su ga da le ga nong di mang na le gre. Ado sono ga paru ga school chakare sono na thin biru ra ni paru je. Ada mapa marak tiga panggara ni ma kainong gi mapan de thok ya ba ko. Aduna ai su lo sa la chatre mapa panggara ga thin jawran lep le jong. Ai changaro ai sini khoi paruna ado ai ngahak changjan na ura chala me leiram dare aduga sigi leise ngom hani chena kaino maming hairam do ka khore ai si leise wang bagi hek pangam dre lai dam ta ning mana loire si dugai mai bi makiti apamba leini hai mare ichira na hanai do khu atupa maitiro da dikai ka ko khang de pod do full leina hairam boy mare si asi leise chaw bina ko lai da kala di nungai ni mai machu oli color si so anauba pink do mai na tabak lo shelu gi ani ju chakara mina duga aigi kole hawai se numit kya ni no yum da gi su adum kano tawra thame e aduga sela ga mathek da kokphai ka ba taw su mai na mapa ni khokto ko noi ai khara khok loi khokto khara ge taw ko aduga se horen kyam thokpa iche susila da su khara piurani maku je khokto ge nungai ta khoi gi khara ka thokpa su yawe ba ko ando asisina khoi gi khara su kare ha gini maton chong mo su yaw aduga maku se khoto khara de kuina thambadi yaroi da mare adu su ine dum loi khokto khara ge maku ne kai ne thamning dra ba maton ju sum chong mo su yaw ro mina maku se loi khokto ga maru si dai na dum fridge manang da hapchala thammage aduga iche su sila de maku khokto pi khara ge masak che thiman nge ra ba maku je pi ga da bi kai ra baina ando atei di loina pi khare atei di ai yam na te da jum mani khatang tani dai na jeli se duga iche su sila da na ngasi pi urani ina khara khokala da wali hojik se akhoi ma ba di ti se ne aduna ma chara thonga ge ayu ki ayu moi ani di cha gi dre tan na dum cha ra cha khare gole wai se khara hapa ga yerum thong ge tawbani ngarang ta ge khoi se bazar ngarang lakpa da gi bazar kam da tawdri hojik porok pa khara sina dum cha baga tawri horen di bazar da gi pot khara leira ni na hojik pau di chatri aba ano alu hana gi khara leiram baga jilum ga kole wai se hapa khoi ma ba di chaning de ni kole ya se dai chaning ai na di chaning ba ko baina hap chala rum je thong malo ya duga akhoi ba ba jerum cha de ba ko aduna magi de ngari hapa ga thongin hijang ja haw ga ko man de tilau su chanam su sing su ai di leiram de na yum da chatore ne sum leiram de na thamam ba de gi ne tilau bu di leiram ama ni leiba su mapan da pi re tai ka imbo amit pi ga yaw da bi ne khoi ma pa gi loire cha ga sa ba ing ba se di chak phang sa na cha haw ring haw kai nga tau pi dre nga ma se tumin na cha re met pi jun met pi dre morok su lei ta ba ai to nga ga taw ra ga morok atek ba ga met pi ge taw ba ko adi su me lau dre ai na sum cha sal lo ai na ba nga si gi horen til ba cha chala ga po che kha lei ra ga haw ba cha ra se na thumjak hanaki thumjak pi am sathi na hawri ni mong pirak pa se adi amu ne thumjak pi se hawta ba su jaw ya ba di for law ra ga hawta ba di manam nam ju hanaki thumjak pi ati na haw ma cha jare ni aina maru se khokto ge pa na di ya mi ne maku khokto ra ga yung matong na loi maton chong ba khu chong ji di yung ne maton chong ning da fresh cha ba du su haw re si su haw ni da morok atek ba chikning man nge aina morok akang ba pi ba ngang bu se langjan bi ni yung atek ba lei tre mi na ngarang ju bazaar chal dre ma duty cha khara mi na asu thok patan na khot na bazaar chal hau ba ma cha loi khare ko la ai su khok pa loi re aduga si ta ngai re ko la wai se aduga yum da dina han as kaino chakau bagi numi to sumaina jami ha pi se sumaina aina animak ta khai doi se punjal laga jami nga thuk ma chanau tang manumi ta ha pi do si se nai gi thamorani duga se na iche su sila da pi garani maku khokto bina kaino to maku rawra di jam ba mali maku khokto khadi lik pa mal asina mathak ta aina aigi hidang na pi maku sing hapchan ba do sina sar oi bo oi da ba khang ne hapchalurani mathak ta sai se dum thamjalam ga imung se as ngarang su wadna ko mem thabak su yam loisal lawdre nga si su thabak pung chai le ne ko pa chak to ga magi asamis mamana bam le ba mamang da su hai di mamang da ne khoi ni mong na ka mata Hyderabad te Hyderabad chat pagi lak matam do mare jumgi cheng khara pi we na hai ba ko ando
ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯈꯪꯉꯤꯔ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯑꯗꯨꯝ ꯃꯊꯟꯇ ꯁꯨꯝ ꯍꯥꯏꯖꯔꯛꯄ ꯅꯣꯏꯒꯤ ꯆꯦꯡꯗꯣ ꯈꯇꯪ ꯄꯤꯌꯨ ꯍꯥꯏꯅꯅꯦ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯂꯩꯕꯒ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯁꯤꯒ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯍꯧꯒꯤ ꯆꯦꯡꯗꯣ ꯑꯣꯏꯅ ꯄꯤꯒꯦꯕ ꯖꯨꯝꯒꯤꯅꯦ ꯍꯥꯏꯅ ꯑꯗ ꯃꯥꯅ ꯁꯤ ꯖꯨꯝꯒꯤ ꯆꯦꯡꯁꯤ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯣꯏ ꯆꯥꯅꯤꯡꯉꯤꯔ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯑꯗꯨꯅ ꯃꯄꯥꯡ ꯈꯔ ꯈꯥꯏꯗꯣꯛꯄꯤꯈꯔꯦ ꯃꯥ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯆꯥ ꯃꯅꯥꯁꯤ ꯌꯦꯡꯉꯨ ꯉꯔꯥꯡ ꯑꯌꯨꯛꯀ ꯉꯔꯥꯡ ꯁꯟꯗꯥꯒ ꯉꯁꯤ ꯑꯌꯨꯛꯀꯒꯤ ꯆꯥꯒꯤ ꯆꯥ ꯃꯅꯥꯅꯤ ꯌꯦꯡꯉꯨ ꯆꯥꯒꯤ ꯆꯥ ꯃꯅꯥꯁꯤꯅ ꯖꯦꯔꯝꯗ ꯍꯥꯞꯄꯒꯦꯅ ꯑꯗꯨꯝ ꯀꯪꯍꯟꯕꯩꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯀꯪꯍꯜꯂꯒ ꯊꯝꯃꯝꯕꯁꯤꯁꯨ ꯍꯩꯗꯣꯛꯑꯝꯃꯦ ꯅꯨꯡꯁꯤꯠꯅ ꯇꯧꯔꯤꯔꯥ ꯀ꯭ꯋꯥꯛꯅ ꯇꯧꯔꯤꯔꯥ ꯃꯊꯛꯁꯤꯗꯤ ꯀ꯭ꯋꯥꯛ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯀꯨ ꯃꯔꯥꯡꯁꯤꯡꯁꯨ ꯄꯤꯛ ꯊꯜꯂꯦ ꯀꯩꯅꯣꯁꯤ ꯕꯥꯜꯇꯤꯟꯁꯤꯃ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯈꯪꯗꯦꯗ ꯆꯥꯔ ꯑꯣꯏꯗꯕ ꯂꯪꯖꯦꯛꯇꯩ ꯆꯔꯣꯏ ꯃꯩ ꯊꯥꯗꯣꯛꯑꯝꯒꯗꯅꯤ ꯎꯠ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯝꯕꯁꯨ ꯌꯥꯔꯝꯒꯗꯅꯤ ꯐꯦꯡꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯆꯥꯏꯔꯤ ꯃꯌꯥꯝꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯉꯔꯥꯡꯁꯨ ꯐꯤ ꯁꯨꯍꯧꯗꯦ ꯉꯔꯥꯡꯗꯤ ꯅꯨꯡꯊꯤꯁꯨ ꯃꯪꯉꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯪꯉꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯇꯦ ꯅꯨꯡꯁꯥꯁꯦ ꯊꯦꯡꯅ ꯊꯣꯛꯂꯛꯇꯣꯏꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯇ꯭ꯔꯦꯟꯗ ꯅꯩꯁꯜꯂꯛꯄꯒꯤꯀꯣ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯨ ꯑꯁ ꯑꯩ ꯐꯤꯔꯣꯟ ꯃꯌꯥꯝ ꯁꯨꯔꯛꯇꯣꯏꯁꯦ ꯈꯟꯕꯗ ꯀꯣꯛ ꯉꯥꯎꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯏꯇꯥ ꯑꯃꯅ ꯑꯩꯁꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯔꯣ ꯍꯥꯏꯅ ꯂꯣꯏꯔꯦ ꯉꯔꯥꯡꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯥꯗꯒꯤ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯁꯦ ꯂꯣꯛꯅ ꯈꯣꯟꯒ ꯊꯣꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯤꯅꯦ ꯁꯤꯁꯦ ꯏꯅꯦꯝꯕꯣꯛꯅ ꯍꯥꯞꯄꯤꯔꯛꯄ ꯐꯨꯔꯤꯠꯅꯤ ꯐꯨꯔꯤꯠꯁꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯁꯦ ꯃꯅꯨꯡꯗꯒꯁꯦ ꯂꯨꯡꯕꯅꯤ ꯏꯪꯊꯝꯊꯥꯒꯤ ꯂꯤꯠꯅꯕꯅꯤ ꯐꯖꯩ ꯑꯁꯦ ꯐꯨꯔꯤꯠꯁꯦ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄꯅꯦ ꯃꯣꯟ ꯂꯥꯛꯑ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯏꯪꯕꯕꯨ ꯂꯣꯏꯁꯜꯂꯛꯑꯦꯗ ꯑꯗꯨꯒ ꯁꯤ ꯑꯉꯥꯡꯕ ꯐꯨꯔꯤꯠꯁꯤꯅ ꯏꯅꯦꯝꯕꯣꯛꯅ ꯑꯩꯒ ꯏꯅꯦꯝꯕꯣꯛꯒꯁꯦ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯀꯣ ꯑꯗꯣ ꯏꯅꯦꯝꯕꯣꯛꯅ ꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯛꯄ ꯑꯩꯅ ꯏꯅꯦꯝꯕꯣꯛ ꯌꯥꯝ ꯐꯖꯩꯅꯦ ꯑꯉꯥꯡꯕ ꯐꯨꯔꯤꯠꯇꯣ ꯍꯥꯏꯅ ꯍꯥꯏ ꯏꯅꯦꯝꯕꯣꯛꯅ ꯄꯥꯝꯕꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅꯤꯗ ꯍꯥꯏꯅ ꯑꯗꯣ ꯏꯅꯦꯝꯕꯣꯛ ꯂꯧꯊꯣꯛꯑꯒ ꯁꯨꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯦ ꯅꯪ ꯄꯨꯈꯔో ꯍꯥꯏꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯁꯪꯕ ꯑꯃꯁꯨ ꯁꯤꯅ ꯑꯍꯟꯕꯅꯤ ꯑꯉꯥꯡꯕꯁꯤꯁꯨ ꯑꯍꯟꯕꯅꯤ ꯑꯗꯨꯁꯨ ꯏꯅꯦꯝꯕꯣꯛꯅ ꯁꯨꯗꯣꯛꯑ ꯊꯝꯕꯤꯔꯝꯃꯦ ꯑꯁꯪꯕꯁꯤꯁꯨ ꯑꯍꯟꯕ ꯂꯩꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯐꯨꯔꯤꯠ 2 ꯑꯍꯨꯝ ꯁꯨꯔꯦ ꯏꯅꯦꯝꯕꯣꯛ ꯍꯥꯞꯄꯩꯁꯦ ꯑꯇꯩ ꯁꯤꯁꯤꯡꯁꯤꯗꯤ ꯐꯤꯒꯁꯦ ꯁꯦꯠꯅꯗꯕꯤꯗ ꯑꯗꯨꯝ ꯄꯨꯔ ꯆꯠꯄ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯕ꯭ꯂꯥꯎꯁꯀꯁꯦ ꯌꯦꯡꯉꯨ ꯁꯨꯝ ꯄꯨꯔ ꯂꯥꯛꯑꯦ ꯁꯦꯠꯇꯕꯤꯗ ꯁꯤ ꯐꯨꯔꯤꯠꯁꯤꯗꯤ ꯁꯣꯅꯨꯅ ꯃꯥꯅ ꯀꯩꯅꯣ ꯄꯨꯕ ꯂꯩ ꯆꯟꯗꯣꯟ ꯄꯨꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯅꯦꯠꯁꯦ ꯂꯤꯠꯂꯒ ꯆꯨꯍꯜꯂꯒ ꯂꯥꯛꯑꯦ ꯆꯨꯗ ꯌꯥꯔꯣꯏ ꯈꯔ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯛꯇꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒ ꯍꯥꯞꯆꯟꯈꯤ ꯊꯝꯈꯤ ꯌꯥꯔꯦ ꯑꯁꯤꯁꯤꯅ ꯀꯞꯇꯨꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯌꯦꯟꯅꯕꯗꯨꯅꯤ ꯅꯤꯅꯦꯅ ꯑꯩꯒꯤꯁꯨ ꯑꯃ ꯍꯥꯞꯄꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗꯁꯨ ꯑꯃ ꯍꯥꯞꯄꯦ ꯑꯁꯤꯅ ꯐꯅꯦꯛꯁꯤꯅ ꯅꯤꯅꯦꯅ ꯍꯥꯞꯄꯛꯄꯅꯤ ꯅꯍꯥꯟꯗꯤ ꯑꯩꯗꯤ ꯌꯦꯡꯍꯜꯂꯛꯇ꯭ꯔꯦ ꯌꯨꯝꯗꯒ ꯑꯝꯇ ꯁꯨꯝ ꯄꯦꯛ ꯇꯧꯁꯜꯂ ꯄꯣꯔꯦ ꯈꯔ ꯇꯥꯏꯁꯜꯂꯅꯤ ꯑꯗꯨꯝ ꯐꯖꯩ ꯃꯄꯥꯟꯒꯁꯦ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯄꯔꯄꯜ ꯌꯥꯝꯅ ꯇꯥꯏ ꯃꯄꯥꯟꯒꯁꯦ ꯌꯦꯡꯉꯨ ꯈꯨꯗꯤꯡꯒꯤ ꯑꯗ ꯑꯁꯤꯁꯤꯅ ꯂꯦꯡꯖꯥꯟꯗꯨꯅꯤ ꯁꯣꯅꯨꯗꯅꯤꯅꯦꯅ ꯍꯥꯞꯄꯛꯄꯗꯨꯅꯦ ꯑꯇꯩꯁꯦ ꯑꯁꯤꯗꯤ ꯐꯤ ꯁꯨꯅꯕꯒꯤ ꯑꯁꯤꯒꯤ ꯀꯞꯁꯦꯀꯣ ꯁꯤ ꯀꯞꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯊꯔꯃꯁꯇꯨꯅꯦꯕ ꯑꯩꯅ ꯃꯌꯥꯝ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯨꯒꯗꯁꯨ ꯌꯦꯡꯍꯧꯗꯕꯒ ꯁ꯭ꯀꯤꯞꯀ ꯇꯧꯅ ꯌꯦꯡꯍꯧꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯊꯔꯃꯁꯁꯦ ꯁꯤ ꯃꯈꯨꯝꯁꯦ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯈꯨꯝ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥ ꯊꯛꯑꯁꯨ ꯌꯥꯔꯦ ꯏꯁꯤꯡ ꯊꯛꯑꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯞ ꯑꯅꯤꯈꯛꯀ ꯌꯥꯎꯔꯤꯅꯦꯕꯀꯣ ꯏꯁꯇꯤꯜꯒꯤꯁꯦ ꯁꯨꯃꯥꯏꯅꯅꯤ ꯂꯩꯁꯥꯕꯤꯒꯤ ꯌꯦꯜꯂꯤꯗꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯃ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯃ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯁꯨꯝ ꯅꯤꯅꯦꯅ ꯂꯣꯏꯅ ꯑꯃꯃꯝ ꯑꯃꯨꯛ ꯌꯦꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯥꯞꯄꯤꯔꯛꯑꯦꯕ ꯁꯨꯃꯥꯏꯅꯅꯤ ꯐꯖꯩꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯂꯣꯏꯁꯟꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯕꯦꯒ ꯑꯅꯤꯁꯤꯒꯗ ꯑꯃꯗꯤ ꯁꯨꯅꯕꯒꯤ ꯄꯨꯔꯥ ꯅꯍꯥꯟ ꯖꯨꯝꯗ ꯊꯨꯞꯄ ꯄꯨꯔꯛꯅꯤ ꯁꯤꯅ ꯅꯤꯅꯦꯅ ꯄꯤꯔꯛꯄ ꯑꯩꯈꯣꯏ ꯃꯄꯥꯅ ꯁꯤ ꯀꯂꯔꯁꯦ ꯄꯥꯝꯖꯕꯗ ꯃꯥ ꯉꯥꯎꯖꯈ꯭ꯔꯦ ꯈꯨꯗꯩꯁꯦ ꯑꯩꯒꯤꯅ ꯐꯅꯦꯛ ꯁꯣꯅꯨꯒꯤꯗꯤ ꯂꯦꯡꯖꯥꯟ ꯈꯨꯗꯩ ꯃꯇꯦꯛ ꯑꯅꯤꯈꯛꯀꯁꯨ ꯅꯤꯅꯦꯅ ꯍꯥꯞꯄꯛꯑꯦ ꯈꯨꯗꯩ ꯃꯇꯦꯛ ꯑꯅꯤꯗꯨꯅ ꯀꯗꯣꯝꯗ ꯌꯥꯎꯈ꯭ꯔꯕ ꯈꯪꯗꯔꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅ ꯆꯥꯔ ꯒꯦꯟꯖꯤꯒꯁꯦ ꯂꯣꯏ ꯆꯨꯍꯟꯗꯅꯀꯣ ꯄꯨꯁꯀꯥ ꯀꯣꯐꯤ ꯊꯛꯂꯛꯄ ꯈꯣꯠꯂꯛꯄ ꯑꯁ ꯑꯉꯥꯡꯁꯤꯗꯤꯕ ꯂꯣꯏ ꯐꯨꯔꯤ ꯆꯨꯍꯜꯂ ꯂꯥꯛꯑꯦ ꯁꯤꯁꯤꯡꯁꯤꯗꯤ ꯂꯣꯏ ꯁꯨꯅꯕꯅꯤ ꯁꯤꯒꯤ ꯇ꯭ꯔꯣꯂꯤꯁꯤꯃꯗꯤ ꯑꯗꯨꯒ ꯑꯁꯤꯃꯒ ꯁꯤ ꯐꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯐꯖꯗꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯁꯤ ꯄꯥꯔꯞ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯑꯕ ꯅꯤꯅꯦꯅ ꯃꯧ ꯊꯤꯜꯂꯛꯑꯝꯗꯥꯏꯗ ꯏꯟꯕ ꯑꯩꯅ ꯅꯤꯅꯦ ꯐꯖꯩꯅꯦꯅ ꯍꯥꯏꯔꯨꯔꯒ ꯅꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯆꯣꯝꯁꯤꯟꯈ꯭ꯔꯣ ꯄꯨꯔ ꯆꯠꯂꯣ ꯑꯍꯟꯕꯅꯤ ꯅꯤꯅꯦ ꯑꯅꯤꯔꯛꯇꯪ ꯏꯜꯂꯤꯑꯅ ꯅꯤꯅꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯄꯁꯨ ꯑꯃꯨꯛꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯀꯤ ꯃꯆꯟꯅꯨꯄꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯃꯁꯥ ꯅꯥꯟꯖꯕꯅꯤ ꯅꯤꯅꯦꯁꯨ ꯑꯆꯝꯕ ꯐꯤꯁꯨ ꯁꯦꯠꯂꯦꯕꯀꯣ ꯑꯗꯣ ꯀꯂꯔꯁꯦ ꯑꯩꯅ ꯐꯖꯩꯌꯦꯅ ꯍꯥꯏꯕꯗꯣ ꯅꯤꯅꯦ ꯄꯤꯊꯣꯔꯛꯑꯦ ꯑꯗꯣ ꯁꯤ ꯑꯅꯤꯁꯤꯅ ꯐꯧꯗꯣꯛꯑꯒꯗ ꯌꯥꯕ ꯀꯩꯅꯣꯅꯤ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯁꯥꯁꯦ ꯊꯦꯡꯉꯝꯅꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥ ꯑꯝꯇ ꯊꯣꯛꯂꯛꯇꯦ ꯑꯗꯨꯅ ꯐꯤ ꯉꯁꯤꯁꯨ ꯁꯨꯔꯔꯣꯏ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯇꯤꯡꯉꯝꯃꯒ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯁꯨꯗꯣꯛꯑꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯇꯒꯤ ꯐꯧꯔꯗꯤ ꯀꯪꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯪꯕ ꯋꯥꯠꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯆꯪꯒꯅꯤ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯊꯣꯛꯇꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯁꯤꯅ ꯌꯣꯝꯁꯜꯂꯒꯦ ꯂꯣꯟꯗ꯭ꯔꯤꯗ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯐꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯈꯨꯖꯥꯝ ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯁꯨꯔꯅꯤ ꯅꯨꯃꯤꯠ 2 ꯀꯊꯣꯛꯑꯒ ꯁꯨꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯌꯣꯝꯁꯜꯂ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ
ꯉꯁꯤꯗꯤ ꯁꯨꯔꯔꯣꯏꯗ ꯁꯨꯝ ꯁꯜꯂꯒ ꯊꯝꯃꯦ ꯃꯈꯥꯗꯩꯁꯤꯅ ꯐꯧꯗꯣꯛꯑꯒ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄꯗ ꯐꯧꯗꯣꯛꯑꯒ ꯊꯨꯞꯆꯟ ꯊꯝꯈ꯭ꯔꯅꯤ ꯇꯝ ꯇꯝꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯅꯤꯁꯤꯁꯨ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯗꯒꯤ ꯆꯥꯛ ꯆꯥꯔꯤꯅꯦ ꯃꯣꯏ ꯑꯅꯤꯅ ꯖꯦꯔꯨꯝ ꯊꯣꯡꯕ ꯃꯣꯏ ꯑꯅꯤ ꯉꯁꯥꯏ ꯊꯣꯡꯈꯤꯕꯗꯣ ꯕꯔꯨꯒꯤ ꯑꯦꯛꯇꯤꯡꯁꯦ ꯆꯥꯛ ꯁꯥꯔꯦ ꯑꯩꯁꯤꯅꯤ ꯆꯥꯛꯇꯤ ꯁꯥꯅ ꯑꯃꯨꯛ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥ ꯇꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠ ꯈꯣꯠꯀꯠꯄ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯣꯏꯗꯁꯨ ꯆꯠꯂꯨꯔꯁꯤ ꯏꯆꯦ ꯁꯨꯁꯤꯂꯥꯗꯁꯨ ꯁꯨꯝ ꯌꯨꯝꯗꯩ ꯄꯨꯔꯛꯄꯁꯦ ꯈꯔ ꯄꯤꯖꯅꯤꯡꯕꯀꯣ ꯑꯗꯣ ꯆꯥꯍꯧ ꯆꯦꯡꯄꯥꯛꯁꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯥꯂꯨꯁꯤ ꯃꯆꯥꯁꯤꯒ ꯀꯣꯂꯤ ꯍꯋꯥꯏꯁꯤꯒ ꯏꯆे ꯁꯨꯁꯤꯂꯥ ꯍꯣꯏꯗ ꯊꯤꯜꯂꯨꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯕꯖꯥꯔꯒꯤ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯤꯛꯅꯤꯡꯉꯁꯨ ꯉꯁꯥꯏ ꯑꯃꯦꯠꯄꯤꯒ ꯃꯦꯠꯇꯉꯦ ꯃꯣꯔꯣꯛ ꯑꯀꯪꯕꯅ ꯆꯤꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯕꯖꯥꯔ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯔꯅꯤ ꯏꯆे ꯁꯨꯁꯤꯂꯥ ꯍꯣꯏꯗ ꯁꯤ ꯄꯤꯔꯝꯃꯒ ꯁꯣꯝꯗꯁꯨ ꯄꯣꯔꯤꯈꯥ ꯃꯅꯥꯛꯅꯤꯅ ꯀꯨꯏꯅꯒ ꯐꯝꯃꯔꯣꯏꯗ ꯁꯨꯝ ꯂꯝꯕꯤꯗꯒꯤ ꯁꯨꯝ ꯀꯧꯔ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯕꯖꯥꯔ ꯇꯧꯔꯒ ꯍꯜꯂꯛꯑꯅꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯐꯖꯅ 이제 수시라 슈망다 한감 파자 만나 아빠 하우라메 이 비디오에디 나한디 우레 다 어지 뭐 잉비나시 마ям수 시도 지가서 레도 브로큰 또 그런 거 타입 그노기 때문에 너희 파자래 시디 너희 나라 배 누구야 아이 나한 우이에바 남 직선에 빠는 거 아니노 직선에 빨리야라 반다자다 뭐또 빨리 아니 근데 그나 빨리 또 거기 그나 또 고비 마툼 다비 하와이 동무 간데 nga 동무 빠져 봐 이제 뭐 먹으면 잘 우모가 다 오니 이제기 레바키 ям 페이 홍드르면 내가 비 한데 내가 동을 이제 이승네 그러지 않다고 해봐 아스 이제기 한가 만나지 파제 생부기 고빠감이네 머리 따비 아두네 머리 따비 지파 파제 봐 누가는 거니 거 이제 많이 흐르고 보자 khơi 짜닝 내가 해아가 바자바티나 그노도네 그래 아민가오 아민가운다 나라야나 anh syllabus luôn exam की कहां तौरीगे लाइक पाव हायरागा ने हाबा अखोय पाहलमेनी अनिदा नि मोदिने लाइक पाव हायरागा सावगतलि अदुन ओ नते हेन थोकरा लाइक दो अखोदि नाउ बिदोन पारक दो यो जो नो नते हेन थोइराबा दिवाली नगी मोबाइल चेंज तौद्रिबा लौरे अमा लौरे खंगे अदो सिजुम तौइमा आई असिने नुंगाई माई हेनबिदो हाइने फुलकोबी ngौबदोरो थोगलाबा थोकद्रि नंग नामा इकायरानी बेमा थोगलानी तौरेबा ओ थोगलाको फोन दिन सिजला म थुथु अखोय नजर चांगना तोरani तविसि बच्चा ai hangam pura lak kadi ko hangam ai hangam pura pura lak tabi bye bye sana om thong baga hoda dai ni अधुने बाय बाय गुड नाइट अखोय अदुम सोरक लंबी देगे अदुम हले जे सुजिला देगा फमक्तरे थेंगजु थेंगा बैनाने अदो बजारसु तौगदब लेबनिना येरुम लौइनी येरुमदि याम मथौ ता येरुमजे याम होंगमे 170 ता पिरमे प्लेट नहानगेदि 240 गा पिरमनेबा अदुगा येरुम लेरगा खमपान चिकन चानिंगेने चिकन खरगा मागी मक्कन कई पार्ट सिंग लेरे अपुरे थोंगने थोंजारनी लोरे चिकन थोंबासु नम लाउना थोंगे अदुगा इरोनबा मागा हावरनी अदो मैम आगी वीडियो से मतंगसिदा लोसनजरगे मथंगी वीडियो थेंगनरस बाय ए वीडियो जे खरदी शॉर्ट ओरे असिना